Hello ma'am. ꯑꯩ ꯅꯍꯥꯟ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄ ꯑꯩ ꯉꯝꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯅ ꯑꯩꯁꯦ ꯍꯞꯇꯥ ꯑꯅꯤ ꯑꯍꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯑꯩ ꯐꯔꯛꯄꯒꯤ ꯀꯩꯅꯣ ꯔꯧꯗꯣ ꯑꯆꯧꯕꯗꯣ ꯑꯗꯨ ꯑꯩ ꯀꯛꯊꯔꯛꯄ ꯑꯩ ꯄꯋꯥ ꯑꯅꯤ ꯂꯧꯔꯦ ꯑꯗꯨ ꯑꯩ ꯄꯨꯛ ꯄꯨꯛ ꯁꯧꯗꯅ ꯑꯩ ꯃꯤꯛꯁ ꯑꯩ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯞꯆꯤꯜꯂꯦ ꯁꯤ ꯃꯨꯂꯥ ꯍꯥꯞꯄꯦ ꯀꯣꯕꯤ ꯍꯥꯞꯄꯦ ꯀꯣꯕꯤ ꯐꯨꯜ ꯀꯣꯕꯤ ꯍꯥꯞꯄꯦ ꯑꯁꯤꯒꯩꯁꯤꯒ ꯑꯣꯜ ꯀꯣꯕꯤ ꯍꯥꯞꯄꯦ ꯑꯂꯨ ꯈꯔ ꯍꯥꯞꯄꯦ ꯇꯣꯃꯦꯇꯣꯁꯦ ꯃꯊꯛꯇ ꯑꯩ ꯆꯥꯏꯅꯤꯀꯣ ꯑꯩ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯊꯣꯡꯖꯕꯅꯤ ꯇꯣꯃꯦꯇꯣꯁꯦ ꯂꯥꯁꯇ ꯍꯧꯖꯤꯛ ꯍꯥꯞꯄꯒꯤ ꯆꯞ ꯆꯥꯔꯕꯅꯤ ꯇꯣꯃꯦꯇꯣ ꯍꯧꯖꯤꯛ ꯍꯥꯞꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯇꯞ ꯇꯞ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯑꯣꯡꯒꯤ ꯈꯨꯊꯣꯡꯉꯦ ꯐꯔꯛꯄꯒꯤ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯣ ꯁꯤꯅꯤꯗ ꯑꯗꯣ ꯑꯃꯦꯠꯄꯤꯁꯦ ꯑꯩꯅ ꯃꯦꯠꯂꯒ ꯊꯝꯃꯦ ꯁꯤ ꯈꯤꯇꯪ ꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯧꯔꯤ ꯃꯥꯛꯁꯨ ꯃꯅꯤꯡ ꯇꯝꯅ ꯈꯥꯡ ꯃꯅꯨꯡꯁꯤꯒ ꯕꯨꯖꯨꯛ 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 ꯕꯨꯖꯨꯛ